खुरुमजरी मेयंग चाबिरबसिंगबो तरामना ओक्सरी हजिक अहानबदा हजिक फाबगी मरुएबा पाउ पिजरी थांग तागी ओजा लौबगी मतंग द पॉलिसी अमा फ्रेम तौनबा एजुकेशन मिनिस्टर गा तानरगनी हाइना आर्ट एंड कल्चर मिनिस्टर जयंत कुमार ना हाइक्रे अमसुंग हाये निंगोल साकोबगी क्वारबन कथिल द मियोइ सा कया पोत चै लैबा लाकनरी लंबी चथुका सिंदा अहोंग थमख्रे हौजी मखातना पाव संदोंना पिजरी मणिपुर मालेम के थाक्ता सक्तापद अचौबा मफम अमु ओलिबा थांगता हारिबा मार्शल आर्ट फॉर्म असी मपुंग फाना एकेडमिक करिकुलम दा पुरकनबगिदमक स्कूल सिंगदा मसिगी ओजा सिंग लौबा यानब एजुकेशन मिनिस्टर का अथुबा मतमदा फमिनदुना पॉलिसी अमा फ्रेम तौनबा होनरगनी हाइना आर्ट एंड कल्चर मिनिस्टर एल जयंत कुमारना ngasi होटल निर्मलादा पांगथोबा थरम अमा यावबा लाकपदा पामुई सिंगदा फोंदोखरे थांगदा तंगाई मदम पोड ओरे हाइब्रिना थांगदा लौसे हाइब दारगेदी कमिटी को फोन तोरगा बगी कमिटी दुना या ओसुदे कोइ बकल कोचिन तो बियान के लेगेन हाइबदो मदगी आनी तंगाई भटगना पॉलिसी वा फ्रेम तोसे हाइब दागना कैबिनेट को होता है और नतगना इंग्लिश डिपार्टमेंट ओरि बकलगी स्कूल एजुकेशन मदु तो होता है आर्ट्स एंड कल्चर डिपार्टमेंट के मच्चे में यावदम जो देना अदगी तो मरांग आगी नोटिस ले रे आर्ट्स एंड कल्चर के एजुकेशन डिपार्टमेंट पाइबा और मिनिस्टर मा एकदम वानी छातो होगा पॉलिसी में फ्रेम तो कोने भाई मैम दी आगे हो कोनी सर्टिफिकेट हाबि लेते तो कमाई तो के हाइ तागेना पॉलिसी फ्रेम तो तारे पॉलिसी फ्रेम तो हाइ तागे नेचुरली द इंटेंशन ऑफ द ऑनरेबल मिनिस्टर इज टू बी ऑनरेबल चीफ मिनिस्टर भाई छातो आन बेगिदी आर्ट्स एंड कल्चर डिपार्टमेंट पाइ आइगा एजुकेशन पाइबा ऑनरेबल मिनिस्टर के बानी खामी लगे कल हायेंग निंगोल साकोबगी क्वारमल कैथल द मियोइ सा कया पोत चै लैबा लाकनरी पोत चै लैबा लाकपा मीगे मसिंग यामखलकपा अमदि पोत योलेबा मीगे मसिंग सु यामखलकपना क्वारमल कैथल की अकोइबदा लंबी सौका सिंदा अपनबा ओरकपदगी लंबी चथोक सिंदा हानदगी अहोंबा लैख्रे अरापा मियोइ सिंग असोय अंगाम थोक्तनाबा पुलिस नंगाक सनबगी थबक कनखलकले अमरमदा हायेंग हियांगै की निनी पानबा निंगोल साकोबा निमित असिक मरी लेनना तोंगान तोंगान पॉलिटिकल पार्टी की माइकेदेगे अफा पाउजल पिनरकले मैटे की ख्वाइदगी सावबा थरम निंगोल सिंगी नुमित नुंगाइरबा निंगोल साकोबना लाकपदा मणिपुर प्रदेश कांग्रेस कमिटी की प्रेसिडेंट एन हाउकिपना याफा पाउजल पिरकली कुमई असिना लाकपगा इरोइनना इरमदा मणिपुर असिदसु साउखत लंबिदा हेना खुमांग चाउसिनबा नुंसी चानने हिंगमिनबा तंगदु लैताना लैबा नुंगाइ याफबा लमदम अमा पुरकपो ओरसनु हाइरि अमरमदा निमित असिना लाकपदा हानगी डेप्यूटी सीएम एमएलए गाइखांगमनसु मणिपुर मियामदा याफा पाउजल पिरकली मैतै जातिना सही कयागी ममांगदगी चनबी ओइना पांगथोक्तुना लाक्लिबा निंगोल साकोब निमित असिदा निंगोल ओइबिसिंग अमसुंग मबुंग मपासिंगना हराउ तयामना सामिन थकमिनबा अमदि ngamjaba khudol tamduna senglaba nungsinabagi lipunna siatna punduna imung manunggi nungsinaba amuka su habliba tharamasi ngasi de kanglup kayana saruk yaduna singtam anigi nungsinaba hena sasil hanba tharam ama oire komai asna lamdam asida nungsi sanaba tangdu laitana hingminaba orasanu hairi स्पोर्ट्स मिनिस्टर लेपा हॉकीमनसु कुमैसना लाकपगा लोइना याफा पाउजल पिरकली निंगोल ओइबिसिंग अमसुंग मबुंग मपासिंगी मरक्ते हेने नुंसिनबगे मरी अमा सागतपना मपुंग ओइबा वहानथोक ओलिबा निंगोल साकोबना लाकपदा लमदम असिदा साखोटपा नुंगाइबा अमदि तंगदु लैताबा पुरकपो ओरसनो हाइरि लोक जनशक्ति पार्टी मणिपुर स्टेट यूनिट नसु निंगोल साकोबा कुमैना लाकपदा कंगलै इसीएसएल सिंगी मफमदा याफा पाउजल पिरकले निंगोल साकोबगे निमितसिदा कंगलै सापुनमकी थमोइदा फाउरिबा नुंसिनबगी इथिल अदु मतम सुपदा लेंगदना लहेंदुना इंग तपा साकोबा खुनाई अमा इसोना ओहेनबिबु ओरसनो हाइरि सही अनि मपुंग फारबा डिमोनेटाइजेशन की मायोक्ता कांग्रेस पार्टी ना प्रोटेस्ट अथखरे थांगमैबा लीलासिंग खोनांग खोंगदलेबा रिजर्व बैंक ऑफ इंडिया की गेट चथखिबा वाकल मिफम अदुदा एमपीसीसी की प्रेसिडेंट टीएन हाउकी वाइस प्रेसिडेंट टी मंगी बाबू कांग्रेस की एमएलए खरा अमदी थौपुब क्याना सरुक याखी पार्टी की प्रेसिडेंट टीएन हाउकीना डिमोनेटाइजेशन लारबा मियोसिंग अमदी लौमिसिंग मरु ओइना खम थेंगना वाहल्ले इंडस्ट्री कया मथौ तौबा ngamdre डिमोनेटाइजेशन असि ब्लैक मनी दिगे व्हाइट मनी ओनबा यानबा थौरांगनी हाइकी डिमोनेटाइजेशन की मरमना एखोई इंडिया की इंडस्ट्री मचा मचा कारखाना सिंह लौमी सिनमी अदुगा लाइरबा लोइना वादुना लेरे
International Monetary Fund na masigi train si chathakhradi India di one of the worst financial crisis lakani haibanina Modi sarkar di ekhoi yaningdre asigumba sarkar se thunamak resign toba pami haina Manipur Pradesh Congress Committee na all India gi train da laga ngasi Reserve Bank of India gi mamangda Modi resign tobiyu nang na India manghan batare haina ekhoi masigi protest tawjabane MP Susigi Vice President T Mangi Babuna demonetization toraba matung da black money sing kadai da laikhrabage black money na India gi mipum khuding wahalle haiki Bisnupur Ward number manga gi manung sanba chingu zamleka dige truck driver yumnam debata ki anab laying bada mateng onenaba driver ni phuni pa na punsinuna semba highway warriors haiba WhatsApp group asina debata gi anab laying bada mateng onenaba sial gi mateng oina lupa lising kun ga taret pikre kidney anima fail oraba yumnam debatana ma ki damak ta mateng panglapu gi damak nungai ba phungdokhi Thagachari mediana phungdok pi badagi ji kokda mateng khadi pangai jenims ki kangu la mengrang oi ga da la o dialysis toba wa pumoi la o ne thai lai la na le wa union de gi ju digi owner association de ju koi char lan ji loi la mengrang mo ni mateng khadi gi ram ngon da chang ni dialysis toba da nuai tawdar ga di nuai te Truck driver singna selgi mateng piba aduga mari lenena driver WZT na phangdok kibada athuba matamda debatagi anaba fagatuna amuk khanna highway da hanigumna gari thoba ngamba isona pinabibo orasno haiki taraba koi sigumba imana masida koi gi angamba mateng pangoji hana hairaga koi lam ara padagi koi ngasi je maibam lokpa sing koi gi Japan memorial warda koi je punji hana dumana koi punna raga waham majida koi gi angamba mateng kha pige na koi lakchabani inahan ISTB gi sinau singna pauda koi gi imana maji sak urpi ra pagi damta ISTB gi sinau sing thagat ba phongdok chai aduga loina na aduga chigi pathang da ju akoi gi sinau jing akoi gi WhatsApp group ti yaw be sinau jing ji gi awana tar bada akoi masen punjan naraga akoi gi awana tar ba sinau jing akoi mateng pangaji haina akoi WhatsApp group samjabani Housing Pau ki malthana achen break amalaminasi Manipur da amata ngairaba organic outlet ta phangba organic ki pothok sing sizinasi Benashia Coaching Center, the best and the only trusted coaching center in Imphal. Benashia Coaching Center gi oja singna aina exam gi sem saba matan da yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingmasing yamna chanaki ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu Bombay Dying Imphal showroom da ningol chako gamari laina na 20% discount pizari mafam sida fangliba khanaba item singdi 100% cotton gi bed sheets towel bathrobe bath mat door na chingmani ngasi malengsin biro nukti gi sinabda nungarwa polong kya gi fangfam Bombay Dying Imphal showroom Sheet Express Show so building Krishna Premi oil pump ki maning ya school police land Bombay Dying 20% discount Pengba nga ton pangbiragani ningol chakobugi mangoi na mapung mari faraba pengba amadi nga ton ningol chakobugi damak discount su pizari nga ton kg manga leibeda kg ama free pengba kg tara leibeda kg ama free da pizari akak ngaba matamni ngasi maklengsin biraktono order tobi ho phangpham S Tomba and Sons Pengba Farm Hyangthang Ningol Jacobo offer. Sumna dagi lupa chamapal ga maudra mapal da pleasure dread mestro gi mapu oibiu. November gi tang tara phauba rupees 4,000 discount pizari. Adom na rupees 999 khattamak piraga adom gi apamba scooter lobiduna Diwali amadi Ningol Jacobo mapung phana pangtopiu. Akupa marol gi damak Eastern Hero near Vishal Megamart Chingmairong amadi Sangai Pro opposite Iskon Temple da contact tobiu. Diwali amasung Ningol Jacobo gi sales offer oina East India most admired company Mobile Furniture Imphal na furniture item khudi
makta up to 40% discount pijari. Loina miyamgi khudong chana nawa HDFC Bank khud samnaduna EMI payment facility su thamjari. National Lengsin Birksi Mobile Furniture Quaketel near Imphal College. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaithing hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Break ki tungda makataba pausing pizari Moirang Kendra ki manungdagi National Food Security Act ki makada phangham thokpa card phangdan lailaklaba imung mawdra kani panda nauna sab ration card Kendra ki MLA P Sarachandra na khusin nakre ngarang moirang Farin bamlekai dalaiba Modi Bhaban na pangthoba tharam aduda MLA P Sarachandra na miyamna isa isa gi hak tanbada akiba leibigano yentholiba card asigi matungda makata na card phanghotaba singdasu yenthokki kani haiki aikoi punamakna punna sangsin minarakanda aigi phangbam thokpa sakthung se na koina logano haibse masigi haibsigi thona se koida leiba taba agenda people thokpa pot ado aigoi MLA duna di government duna di aigoi laira baigi chengni kakpi gano na haibse madigi thona do session singna leibiu aigoi amuksu tha amasigi manung sida anoba card chahum amasu phangdaba mi singda binanabagi aigoi na honariba amasung Yamdrabada yum chamagi manungda marfu taretti phangandabi yate haibadagi pandamduna aduna aikore agent singdasu member singdasu councillor singdasu pradhan dasu leader punamakta kona appeal tawjari madudi laira bagi namaktadi aikoi khara kathokpagi wakalsi khanbirakanda moigi saktung se aikoi loganu si ZTV ne sponsor tawduna sayol khuding ki pangchokpa sare gamapa contest top finalist tara gamanga khangat pada yarok labi mandakini takelambam na makata na mai pangna bo khona bada miyam na mating pangbiu haina mandakini ki mabung takelambam business na miyam da appeal tawrakle. Respected Honorable CM Sir Nongthomam Biren Singhana aigi chanupi mandakini na GTV sare gamapa 2018 da top 15 finalist oibangam bada harau bo phongdok piba mahakpu achouba support tawbibagi damakta mandakini gi imung manungi maikai hainingai leitana thagatpa phongdokchari amasung yamna sangna mayam praja pumbagi seba tawba ngamba oibiu haiduna ishorgi mafamda khurumjari GTV sarayaba 2018 da Manipur represent toriba igi chanupi mandakini bu mayam nungsibiu Manipur imagi mai porokpa ngamnaba honabada praja mayam gi achouba support darkar oi mayam gi support yauduna chanupi mandakini na mai pakpa ngamoi aduna mayamna Manipuri magi mai poroknaba honabada chanupi bu nungsibiduna achouba support tawbiu haiduna media gi thongda mayamda khurumjari. Thank you. Sing Tamarup Trong Laubina, Mandakini Gimating Onenable Lupali Sing Taramating Pikre. Sing Tamarup ke Treasurer Robina, Manipur Gimixat Purak Namba Mandakini da Mating Pangmina Si Haiki. Asida top 15 rank nung jan mang sigi damangta Sing Tamarup Trong Laubina mahagi awana amadi mahagi mentally amasung financially ngamjaba khatang masum yamna share tawjari asigi iroina ina hygienic madi ngasi iramdam Manipur asida leiraba sotharba society asida Manipur se karai de legi haibase not only the sport artist sing asoba diet amale haidra ngasi competition ase saru yari bani maram maduna iramdam masita leibiri ba khwai puna mangna ai isalgi namakta yai phamangol pibiu haibase ai isagi site gi appeal tawjari UFO na leptana sahi khudingi hiangai gi nongma panma nimita chathalaktiba laning thosana mahi sing haibigi tharam handak sahi gisu oina ngasi ayuk angan badigi hauna sajal UFO ge miyoi kaya amadi lamdamosi gi tongan ba mafamdigi lakpa miyo singa saruk yaduna wangoi de leiba laning thosana mahi gi khubamda pangthokre tharom gi manungsana sahi asigi phau anobo sing laning thogi mafamda katuna lakiba miyam singda chaklen amamam supizaki Housing amuka hana aten break amatang lobinasi. Virgo Ningol Chakoba offer. Ningol Singidamak Ningol Chakoba na lakpada Virgo Cap on Hire Service na Chakoba Chatok sa Singidamak 10% discount pijari. Loina na luhongba amasong Sangai Festival gisu akak na ba special package pijari. Ako pa marol gidamak pijari ba phone number sida tawbirao 7085057575. Virgo Happy Caving.
Sangairan Half Marathon 2018 November gi tarik kunmathoi da pangtuk sagadori. Online registration ki damag www.sangairan.com.sangbiu. Offline registration amadi akupa marol gi damag phone number 8787788076 amasung 70056922299 da contact tobiu. Registration ki aroiba numit November gi tarik tarani. Sangairan 2018 Let's Run Manipur. JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order. That brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Adongi special occasions ki damakta same sajaraba L Sweets and Savories ki atum ahauna lakadoriba Diwali amadi ningol chakoba kumhaigi anoba mathelama ohenbiu hygiene pot Sweets and Savories boxes su lejere L Sweets and Savories kai sampathiam lekai near Poknapam. Lengsin biraksi adong gidamakta lejere BR Dental Care Uripo achom lekai niya Stone Infantea yagi mari leinaba anaba kudimak layeng bagi kudung chaba phongbiragani adongi kudung chanan bagi damak bijare 40% discount ana layeng gidamakta akupa marong gidamakta please contact 8257011217. For the first time in Manipur, as always, Lisma Industries have done again, after successful venture of Sangai Plastic Storage Tank, a new introduction of PVC profile for door, window, false ceiling, partition and many others for our state. Please contact Lismart Industry for your requirements. This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Break it tungda makataba pau amuk pizari. Kumsing nising masamapan Humdrani Pangi, Nabiam Rigetang Trani Twigi, Angan ba Ayukta, Kamiengi, Lamerok Teleba Pripaki, Transit Kem Amada, CRPF Amasung Manipur Police Ki, Apunba Force Amandala Naratuna, Pripaki Dirian Amasung Kabi Kanta Amadi PLAG, Dirian Lake Kidaba Amadi, Kumsing nising masamapan Maripumangagi, Nabiam Rigetang Trani Twigi. Nimida Madamda Kabo Waxing Leba Sugar Factory Ki Complex Manungda Security Singi Kuta Party Ki Losing Purel RK Tulasandra Allies Loyataba Laikidaba Togdok Loidana Leba Ki Manki Baning Tama Yawal Lanteng Asukitamak Tawai na Ponta Pikraba Athoba Athobu Singbo Ningsing Dunali Singam Samapan Humdra Mapan Ginabia Megetang Trani Tuidegi Red Army Pripang na leptana pangthoktuna lakpa athobu singining sing nomit handak sahi ke sulak leba November tang tara kani choi ningthau kaba nimita lepak miyam galwena na pangthokani haina party asigi publicity and propaganda gi secretary in sas leba nga paluang thadro pacherol amana khangalakli Jarol asin makha taraduna hadiba nimit asida makal amatigi harau kumai tobiganu amati nimit asigi nimidang da yumthong kuding da maira katpiyo haidi Jarol asin makha taraduna democracy gi marumda ngasi phawa sahi humpuga mapan supna kanglai miyamu namsinduna thambiri India gi democracy di corruption aranba tobuna kulingba asumawaya leitaba ma leitaba mibu hatpani miyoi khujok khara khaktagi ningtamani tol tarba miyamgi oiba ningtamana ti hari Nomadi India asi masya thona kaiba soidrabani hairi phiba masida maripak nim tanabagi hauriba ihausing nomadi soidana maipakani haibasi taksarabani hairi Ereba ki mang ki baning tamba amuk hanjindriba faba Red Army pripakna India ge lengak loising amadi security force ki mathakta yawal lanteng chathaki gani hairi aikoina aikoi ki mang ki baning tamba hanjinjagi haibada malem galebak amatana masigi mayok leifam thokte tongan ba lebak singa ning tamba phangkibagi wari kaya ningsing lakli idam da miyam khupna apun baning tamba yawal lancheng ama chathaduna mang ki baleba ki ning tamba amuk hanjil handuna lamdam asida ing chapa nungaya phaba manabu khunai ama siamlasi hairi nabe matara gani thoi athobo sing ning sing nimina lakpasida ningtam yawal ihogi damak thawaina pontha pikhraba athobi punamakta Red Army pripang ikai kumna utpagal wenana laikhidaba athobu singi thawaina ingna singa yatabu orasunu haina terol asina makhatana phongdorokli Sine policy asi amuktang sanaragadi Manipurda film industry henu kumang saksina sangsinba khongthang kaya paikapa ngamnagani haina art and culture minister L Zain Chukumana ngasi Ninamala hotel pangthupa ningthiba nonglik haiba bitu
film amagi yapa thongni thoram da haikre Krishna Kumar Gurumayumna producer amadi M Nirmala Sanuna direction pigedaba film adugi yapa thongni thoram da film forum gi chairman S Mangoljau yauna film gi lamda thabak tariba mi kana saruk yakhi Minister Zainti Kumar Makhatana haikibada Manipuri film international gi thakta sangba ngamna ba hona hningi haikhi the high artistic art form it is no boundary the loan the kali the kaima the kali sometimes cinema yaw loan sunga ngam the makli cinema yaw shei shau yaw the makli cinema yaw no pau yaw khoi Manipur da mayam na haidari ba pakali Manipur singda loan the labor talented potential kar lai ba yam artistic ba tagi yam na dynamic lai ba tagi yam na cultural this wa ma makli am lai na se so to be had da ga se ko film jile makli sangsara se amani na jile Hausi do silakpada marui ba pau amuk hanam Thang tagi oza lobugi matang the policy ama frame tauna ba education minister ga tanaragani haina art and culture minister Zainti Kumar na haikre amasung haye ningol sako bugi paramal kathil da miyoi sa kaya po chai lai balak nari lambi chok sinda ahung ba thamkre Hausi fabugi di ISTV na pizari ba Manipuri pau matang asal loizare miyang chabiri ba mayampu namak puso amuk kahana kurum zari